Ngasigi numisini. Makoy anigi ahanba nungsilambi chatminakibado. Ngasigi numisidani. Mana nungsi haikiba. Ningai kanba angango girigi tagtuna. Thenglaba ihingduda yakibado. Adubo thabak mayamsina kauthokluri. Masida sunatana February 14 se pakhang lisa singi yamna nungaiba namit amani. Nungsiba nungsibisingda rose kayam pinaba koiba satana yam tawbani. Adubu manadi magi BMC koiba su pubirudre. Fazaba rose amadasu lairudre. Aduga khwai maru oina second anniversary ni haibasu kauthokluri. Sawbadabani sawfam suthoi. Nganba mamonokna makhada kumtharakle. Aduga guardian da ningthina saliba lehawdo amakhak heklaga prabab ka khalakle. Aduga nuksigi thongsinda leplaga thong thilakle. Mangduna leirambado phone gi ringduna thugairare mamitu amura kuplanbuna phone tu paikhatuna yengle. Aduga hanagom pocket da hapkhre. Phone tarokbadu sulepte. Hanjin ringaduna khinglaklabaduda phone du lokthokduna mir thamkhre. Aduga hapchinkhre. Tamna su sole. Ningai jawi. Aigi ningai jawi. Kuire. Nangni ifamda ningai tawkhidaba. Aiga pau phaunanaba pangbai pumba. Nangna thingjinkiduna tumin leikiba. Aina phone tawrakani. Nangi maikai thirakani khanduna. Phone su nini da biram. Pate. Bam. Nang yam phanmande. Nangna hairambada. Dada se yam pamui haina. Lao. Dada asimi gi oiki tawri. Nangi dada gi ngaksamda. Lamlanbi amana kundo paring huklurani. Nang thingo lao be. Ibem haldo changlaktuna hairi. Bungo coffee thau. Ngasai dagi kari su thakri. Ngana mamaido amuktang nathai. Aduga coffee do tapna lauri. Ibem haldo mamai dai thokpaga. Ngan bana nigli ba khonjelda. Nine. Ma kaida chatkige. Aingoda takbiyo. Haina nganba nupana tabagum kakle. Ibem hal asimadi hairami. Luhongba kahen gano. Sika hairamaga ibem hal changkre. Ngan makut khunamduna mapidu dai thokduna coffee do nakanda thamkhraga. Pocket dagi phone lok thokduna kana gumba amada phone tawrakle. Amada so phat pakhale. Hauji phawa paw mata khangba ngamji bisi kaigino. Asigam thoi ji bisi kaigino. Ain haiji phagiro. Nupada sukina. Sir, ikoi so thiba yabadi thibani. Ikoi gi mising da so paw haikibani. Medam gi photo da so thakrabani. Athubada phangdaba thigadabani. Karigumba handaki thada thiba ngamdrabadi. Noi aina loina hatkani noi. Nupada gi wataramdana thamle call do aduga pena kapthorakle. Ma khakla kapliba. Ma khakla kainani haina kiriba. Nupisidi kari sukhandabra. Pokri mapanduda ungduna famlibani. Masu uninglibani napa mabo. Adubu uninglaso khonjal taninglaso. Amuk hana naksinara haina khankrabani. Nupasigidi amaromda message paragada support hari. Adubu nupisigidi upai amata leibanate. Adu ibatarabadi kanana hena waramgani. Dada ai nang uningi. Nangi khonjal su yam taningi. Nungti nang buguramlaga. Kaklap thokbase ai yang wai. Kang bangamdi. Adubu dada nangi tungki kalagai ai lap thoklagi. Amo hana namang du sulem larege. Nang lohongro ko dada. Nang lohongro. Makut ani changna masinda mesinduna kapli. Tanjana da manakta Rizarto nongwi sangsilaktuna leplare. Nungsi madi khangwanate mabungni nungsi na kapli. Nungsi noi daidi. Nungsi ikhang na fu hagoli. Rizard hainada ba miteng amaga loinana nupi sida yengduna. Kaidaromino nangbo. Nungsi masado hairap semjinje aduga. Sum tamo. Aikoi daido kada leiramgani. Hoini.
ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣꯕ? ꯅꯨꯡꯁꯤ ꯈꯨꯝꯂꯛꯇ꯭ꯔꯦ. ꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯒꯦ ꯍꯣꯠꯅꯩ. ꯃꯇꯧꯗꯨꯗ ꯔꯤꯆꯥꯔꯗꯇꯣ ꯅꯨꯡꯁꯤ ꯈꯨꯗꯥꯡꯗꯨꯗ ꯐꯥꯗꯨꯅ ꯉꯥꯏꯈꯣ. ꯅꯨꯡꯁꯤ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯦ. ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯂꯤ ꯍꯥꯏꯗꯨꯅ ꯃꯇꯤꯡ ꯊꯣꯛꯅ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ. ꯀꯔꯤꯅ? ꯅꯨꯄꯤ ꯑꯣꯏꯔꯨꯕꯅ? ꯁꯤꯗꯁꯨ ꯅꯠꯇꯦ. ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯒ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯄ ꯃꯥ ꯇꯁꯦꯡꯅ ꯄꯥꯝꯗꯦ. ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯒ ꯃꯥ ꯈꯛ ꯑꯔꯥꯟꯕ ꯇꯥꯅꯤ. ꯑꯗꯨꯒ ꯃꯅꯦꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯣꯏ. ꯇꯥꯃꯣ, ꯈꯨꯠ ꯊꯥꯗꯣꯛꯄꯤꯌꯨ. ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯀ꯭ꯔꯥꯏꯝꯂꯣ? ꯅꯨꯡꯁꯤ ꯁꯥꯎꯅꯤꯡꯕ, ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯅꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯔꯥ ꯆꯦꯜꯂꯤ. ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯅꯤꯡꯉꯣꯜ ꯑꯣꯏꯔꯨꯕꯅ ꯅꯨꯄꯥꯁꯤꯗꯒꯤ ꯃꯈꯨꯠꯇꯣ ꯁꯠꯇꯣꯛꯄ ꯉꯝꯗꯦ. ꯎꯄꯥꯏ ꯂꯩꯇ ꯀꯞꯂꯛꯂꯤ ꯅꯨꯄꯤꯁꯦ. ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯇꯩꯗꯨꯁꯨ ꯆꯪꯂꯛꯂꯤ. ꯏꯇꯥꯎ, ꯂꯥꯛꯂꯗꯤ ꯏꯃꯨꯡꯗ ꯁꯨꯝ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ? ꯔꯤꯆꯥꯔꯗ ꯅꯨꯡꯁꯤꯒꯤ ꯈꯨꯗꯥꯡꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯇꯥꯎꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯜꯗ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤꯗ. ꯂꯣꯏꯔꯕꯣ? ꯂꯣꯏꯔꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤ. ꯑꯍꯣꯏ ꯏꯇꯥꯎ, ꯃꯥꯡ ꯊꯥꯔꯣ. ꯖꯦꯕꯂꯤꯟ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯍꯧꯈꯤ. ꯔꯤꯆꯥꯔꯗ ꯎꯁꯤꯠꯇꯅ ꯅꯨꯄꯤꯁꯤꯗ ꯌꯦꯡꯂꯛꯂꯤ. ꯑꯗꯨꯒ ꯆꯤꯟꯕꯥꯜ ꯍꯥꯏꯔꯞ ꯆꯤꯡꯗꯨꯅ ꯅꯣꯛꯂꯒ ꯃꯈꯨꯠ ꯌꯦꯠꯀꯤ ꯈꯨꯗꯣꯝꯕꯤꯗꯨꯅ ꯄꯤꯁꯨꯝꯗꯨ ꯍꯥꯏꯔꯞ ꯈꯣꯠꯇꯨꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯅꯪꯉꯣꯟꯗ ꯂꯩꯇꯦ. ꯑꯗꯨꯅ ꯅꯁꯥꯅ ꯈꯪꯅ ꯃꯇꯝ ꯃꯥꯡꯍꯟꯗ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯖꯔꯣ. ꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯒꯝꯒꯝ. ꯅꯨꯡꯁꯤꯠ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯂꯩꯔꯛꯂꯤ. ꯑꯉꯥꯡꯕꯗꯤ ꯅꯠꯇꯅ ꯆꯍꯤꯒ ꯆꯥꯅꯩ ꯈꯪꯗꯦ, ꯆꯥꯅꯗꯦ ꯈꯪꯗꯦ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯒꯤ ꯊꯥꯛ ꯍꯥꯏꯕ ꯑꯃꯁꯨ ꯌꯦꯡꯅꯗ꯭ꯔꯦ. ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝꯗꯅ ꯃꯔꯣꯜ ꯑꯃ ꯉꯥꯎꯅꯔꯤꯕ. ꯃꯊꯛꯀꯤ ꯑꯍꯜ ꯂꯩ ꯍꯥꯏꯗꯨꯅ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ. ꯇꯧꯅꯤꯡꯕ ꯇꯧꯔꯒ ꯂꯩꯔꯦ. ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯥꯈ꯭ꯔꯦꯗꯀꯣ. ꯁꯨꯃꯥꯡꯗ ꯋꯥꯏ ꯁꯤꯠꯅ ꯁꯤꯠꯅ ꯂꯥꯡꯂꯤꯕ ꯏꯁꯧꯗꯣ ꯃꯥ ꯈꯪꯏ. ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯔꯨꯗ꯭ꯔꯦ. ꯃꯗꯨꯒꯤ ꯃꯍꯨꯠ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯕꯥꯇꯤꯜ ꯑꯃ ꯂꯥꯈꯠꯂꯒ ꯆꯪꯂꯛꯂꯤ. ꯃꯥꯕꯨ ꯎꯕꯗ ꯍꯥꯏꯔꯛꯂꯤ. ꯉꯁꯥꯏ ꯅꯣꯡꯉꯥꯟꯕꯗꯒꯤ ꯁꯣꯛꯄ ꯆꯠꯈꯤꯕ ꯏꯁꯤꯡꯗꯨꯕꯣ ꯍꯧꯖꯤꯛꯇ ꯌꯧꯔꯛꯂꯤꯁꯤꯕꯣ? ꯅꯠꯇꯦ, ꯅꯋꯥꯒꯤ ꯅꯌꯨꯝꯗꯒꯤ ꯁꯣꯛꯂꯨꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ. ꯈꯣꯟꯗꯨ ꯀꯌꯥ ꯐꯖꯕ ꯑꯣꯏꯗ꯭ꯔꯦ. ꯑꯗꯨꯕꯨ ꯈꯨꯝꯅꯤꯡꯕꯁꯨ ꯐꯥꯎꯗꯦ. ꯈꯨꯝꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗ꯭ꯔꯦ. ꯇꯞꯂꯤ ꯇꯞꯂꯤ ꯁꯨꯝ ꯆꯪꯂꯛꯇꯨꯅ ꯄꯥꯛꯈ꯭ꯔꯕ ꯁꯨꯃꯥꯡꯗꯣ ꯋꯥꯏ ꯇꯩꯅꯕ ꯇꯧꯔꯛꯂꯤ. ꯐꯈ꯭ꯔꯦꯗꯀꯣ ꯊꯕꯛꯁꯤꯅ. ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯔꯕꯅꯤ. ꯐꯝꯕ ꯆꯠꯂꯒ ꯍꯤꯞꯄ ꯆꯠꯂꯦ ꯍꯥꯏꯕꯗꯣ ꯇꯧꯗꯧꯔꯕꯅꯤ. ꯑꯩꯅꯦ ꯈꯣꯏꯗꯧ ꯁꯨꯝ ꯁꯥꯎꯒꯗꯧꯔꯤꯕꯅꯤ ꯑꯩ. ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯅꯤ ꯍꯥꯏꯅꯕꯨ ꯇꯧꯔꯤꯕꯅꯣ? ꯃꯈꯣꯏ ꯃꯔꯤꯟ ꯕꯤꯔꯤ ꯕꯤꯔꯤ ꯊꯤꯠꯄꯒꯨꯝ ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯈꯥꯡꯂꯤ. ꯊꯣꯏꯒꯤ ꯏꯃꯨꯡꯗꯅ ꯀꯝꯗꯧꯔꯤ? ꯃꯈꯣꯏꯗꯤ ꯂꯨꯍꯣꯡꯕꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯩꯁꯤꯟꯕ ꯍꯧꯔꯦ. ꯁꯦꯜ ꯄꯥꯏꯕꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤꯅꯤ. ꯑꯗꯨꯅ ꯍꯩꯊꯒꯗꯧꯔꯤ. ꯀꯩꯀꯩ ꯍꯥꯞꯈꯤꯁꯦ ꯍꯥꯏꯕꯅꯣ? ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯂꯤꯁ ꯏꯔꯒ ꯄꯤꯔꯛꯎ. ꯅꯄꯥꯒ ꯑꯩꯒ ꯆꯠꯂꯨꯔꯒꯦ. ꯑꯍꯣꯏ ꯏꯃꯥ. ꯈꯤꯇꯪ ꯑꯃꯨꯛ ꯁꯨꯛꯇꯨꯅ ꯑꯗꯣ ꯉꯥꯟꯕꯗꯣ ꯂꯨꯍꯣꯡꯕ ꯌꯥꯔꯛꯀꯅꯨ ꯍꯥꯏꯔꯛꯏ. ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯊꯋꯥ ꯁꯥꯕꯤꯗꯦ. ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯕ ꯋꯥꯐꯝꯅꯤ. ꯑꯅꯧꯕꯁꯨ ꯅꯠꯇꯦ. ꯃꯁꯥꯅ ꯌꯥꯅ ꯍꯣꯡꯗꯧꯔꯤꯕ ꯂꯨꯍꯣꯡꯕꯁꯨ ꯅꯠꯇꯦ. ꯃꯥꯒꯤ ꯈꯪꯅꯖꯕꯤ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯅ ꯌꯥꯗꯦ ꯍꯥꯏꯔꯛꯄ ꯇꯥꯕꯅꯤ. ꯃꯁꯤꯗ ꯏꯆꯥꯅ ꯀꯥ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯃꯥꯅ ꯌꯥꯔꯁꯨ ꯌꯥꯗ꯭ꯔꯁꯨ ꯍꯣꯡꯗꯧꯔꯕꯅꯤ. ꯃꯃꯥ ꯁꯣꯟꯖꯨꯅꯕꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ. ꯃꯃꯥꯒꯤ ꯈꯜꯂꯒ ꯀꯩꯁꯨ ꯂꯨꯍꯣꯡꯕ ꯀꯥꯏꯅꯕ ꯁꯤꯜꯂꯛꯂꯣꯏ. ꯊꯣꯏ ꯍꯧꯖꯤꯛꯇꯗ ꯃꯣꯃꯣꯟ ꯇꯧꯔꯛꯂꯤ. ꯊꯤꯅ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ ꯅꯨꯄꯤꯗꯣ. ꯍꯥꯏꯅ ꯍꯌꯦꯡꯅꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯣ. ꯉꯥꯟꯕꯗꯣ ꯆꯥꯛꯂꯨꯛꯇꯨꯗꯗꯤ ꯐꯝꯃꯤ ꯍꯥꯏꯕꯕꯨ ꯆꯥꯛꯁꯟꯗ꯭ꯔꯦ. ꯃꯇꯧꯗꯨꯗ ꯊꯕꯥꯅ ꯊꯣꯏꯕ ꯀꯩꯗꯧꯔꯦ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ? ꯉꯥꯟꯕ ꯃꯣꯃꯣꯅꯣꯛꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯍꯥꯏ. ꯆꯥꯛꯇꯣ ꯈꯔ ꯆꯥꯁꯤꯟꯅꯕ ꯇꯧꯅꯤ ꯅꯪꯕꯣ. ꯏꯃꯥ, ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕꯅꯤꯀꯣ. ꯍꯟꯗꯛꯀꯤ ꯋꯥꯍꯩꯗꯨꯗꯗꯤ ꯂꯩꯔꯤꯕ ꯑꯍꯨꯝꯗꯣ ꯈꯪꯌꯦꯡ ꯌꯦꯡꯅꯩ. ꯉꯥꯟꯕ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯅꯤ. ꯑꯩ ꯍꯔꯥꯎꯃꯟꯕꯒꯤ ꯆꯥꯛ ꯆꯥꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯏꯃꯥ. ꯑꯋꯥꯕꯗꯣ ꯃꯃꯥ ꯑꯁꯣꯟꯕꯤꯗꯁꯨ ꯈꯪꯍꯟꯅꯤꯡꯗꯦ. ꯑꯋꯥꯕꯁꯨ ꯂꯣꯠꯁꯤꯟꯕ ꯋꯥꯔꯗꯨꯅ ꯋꯥꯍꯩꯁꯤꯈꯛ ꯍꯥꯏꯔꯛꯂꯤꯕꯅꯤ. ꯇꯞꯅꯁꯨ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯐꯝꯂꯛꯏ. ꯑꯗꯨꯒ ꯃꯃꯤꯠ ꯏꯉꯥꯡꯉꯥꯡꯅ ꯆꯤꯝꯕꯥꯜꯗ ꯃꯃꯣꯟ ꯇꯧꯅ ꯏꯃꯥ, ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ. ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯥꯁꯦ ꯋꯥꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ. ꯑꯩꯒꯤ ꯃꯔꯝꯒꯤ ꯑꯋꯥꯕ ꯄꯤꯕꯁꯨ ꯄꯥꯝꯗꯦ. ꯑꯩꯒꯤ ꯃꯔꯝꯒꯤ ꯊꯃꯣꯏ ꯀꯥꯏꯕꯁꯨ ꯌꯦꯡꯅꯤꯡꯗꯦ. ꯃꯆꯥꯒꯤ ꯃꯔꯧ ꯇꯧꯕ ꯋꯥꯍꯩꯗꯨꯗ ꯃꯨꯟꯅ ꯇꯥꯔꯤ ꯃꯃꯥ ꯑꯣꯏꯕꯤꯗꯣ. ꯏꯕꯦꯝꯍꯜꯁꯨ ꯈꯪꯏ.
ꯉꯥꯟꯕꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯉꯁꯤ ꯀꯥꯏꯔꯤꯕ ꯊꯃꯣꯏꯗꯨꯅ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯥꯡꯕꯁꯤꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯤꯡꯒꯅꯤ ꯑꯗꯨꯒ ngasi momon noklaba tungda ꯄꯦꯟꯗꯕ ꯀꯌꯥꯅ ꯏꯁꯥ ꯄꯨꯝꯕ ꯌꯣꯝꯁꯤꯟꯗꯨꯅ ꯍꯤꯡꯂꯕꯁꯨ ꯃꯄꯨꯡ ꯐꯥꯗꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯣꯏꯒꯅꯤ ꯁꯤ ꯍꯥꯏꯔꯕꯗꯤ ꯇꯨꯡꯗ ꯅꯣꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯅꯣꯛꯀꯗ꯭ꯔꯥ ꯊꯕ ꯃꯆꯥꯗ ꯍꯛꯆꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯔꯧ ꯇꯧꯕ ꯃꯆꯥꯅꯨꯄꯥꯁꯤ ꯉꯁꯤꯗꯤ ꯂꯦꯞꯈꯤꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯏꯃꯥꯒꯤ ꯃꯥꯏ ꯆꯣꯞꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯌꯥꯈꯤ ꯑꯗꯨꯕꯨ ꯏꯃꯥ ꯅꯪ ꯁꯥꯎꯒꯅꯨ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯄꯤꯗꯨꯗ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯑꯩ ꯄꯤꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤꯗꯨꯗꯤ ꯑꯩ ꯄꯤꯒꯦ ꯁꯤ ꯍꯥꯏꯕ ꯂꯣꯏꯔꯛꯄꯒ ꯍꯧꯒꯠꯇꯨꯅ ꯑꯗꯨꯝ ꯊꯣꯛꯂꯛꯂꯤ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯍꯧꯔꯤ ꯍꯥꯏꯕꯁꯨ ꯇꯥꯁꯤꯜꯂꯨꯗ꯭ꯔꯦ ꯀꯥꯗ ꯀꯥꯔꯛꯇꯨꯅ ꯕꯦꯜꯀꯣꯅꯤꯗ ꯊꯣꯛꯂꯛꯇꯨꯅ ꯆꯨꯔꯨꯞꯇꯨ ꯁꯤꯖꯤꯟꯅꯔꯛꯂꯤ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯇꯞꯅ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯛꯂꯤ ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯕꯦꯝ ꯅꯪꯒꯤ ꯗꯗꯥꯁꯦ ꯑꯍꯤꯡꯁꯤꯅ ꯂꯣꯏꯈꯤꯕꯗ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯅꯪ ꯗꯗꯥꯕꯨ ꯈꯥꯝꯃꯨ ꯂꯥꯎ ꯕꯦꯝ ꯉꯥꯟꯕ ꯃꯁꯥꯗꯣ ꯄꯥꯈꯠꯂꯛꯂꯤ ngasi ꯑꯍꯤꯡꯁꯤ ꯂꯣꯏꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯇꯨꯝꯊꯕ ꯐꯥꯎꯕ ꯀꯤꯔꯦ ꯃꯁꯥꯗꯣ ꯇꯨꯝꯈꯤꯕꯗꯒꯤ ꯍꯧꯒꯠꯂꯛꯄꯗ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨꯅ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯅꯤ ꯈꯟꯕꯗ ꯈꯨꯗꯥꯡꯗ ꯃꯁꯥ ꯅꯥꯟꯅ ꯁꯤꯔꯤꯕ ꯘꯔꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯅꯣꯡꯉꯥꯏ ꯆꯕꯨꯛ ꯌꯧꯔꯝꯂꯦ ꯉꯥꯟꯕ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯀꯞꯂꯦ ꯃꯍꯥꯛꯇꯣ ꯕꯦꯝ ꯗꯗꯥ ꯀꯃꯥꯏ ꯇꯧ ꯍꯥꯏꯕꯅꯣ ꯅꯣꯡ ꯉꯥꯟꯒꯗꯧꯔꯦ ꯏꯃꯥ ꯑꯁꯣꯟꯕꯒꯤ ꯈꯟꯕꯗ ꯊꯧꯅꯥ ꯐꯨꯗꯣꯛꯄꯁꯨ ꯑꯩ ꯉꯝꯗ꯭ꯔꯦ ꯕꯦꯝ ꯅꯣꯡ ꯉꯥꯟꯒꯅꯤ ꯈꯟꯕꯗ ꯑꯩ ꯁꯤꯅꯤꯡꯕ ꯐꯥꯎꯋꯦ ꯇꯧꯐꯝ ꯈꯪꯗ ꯕꯦꯠꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯍꯪꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩꯔꯤ ꯆꯠꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯃꯇꯝ ꯃꯥꯁꯨ ꯑꯣꯟꯊꯣꯛ ꯊꯨꯅ ꯆꯠꯂꯤ ꯊꯑꯣꯏꯅ ꯉꯥꯏꯔꯒꯅ ꯃꯆꯤ ꯂꯦꯡꯗꯦ ꯍꯥꯏꯗꯨꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯨꯅꯤ ꯄꯥꯝꯖꯕ ꯂꯩꯅꯤꯡꯕ ꯅꯨꯄꯥꯗ ꯂꯩꯔꯅꯤ ꯈꯜꯂꯨꯕꯗ ꯊꯣꯏ ꯃꯁꯥꯗꯣ ꯆꯔꯥꯡꯅꯩ ꯃꯃꯣꯟ ꯃꯤꯅꯣꯛꯇꯨꯃꯁꯨ ꯅꯤꯡꯉꯣꯜ ꯃꯥꯏꯊꯣꯡꯗꯨꯗꯒꯤ ꯃꯥꯡꯈꯤꯗ꯭ꯔꯦ ꯇꯨꯡꯒꯤ ꯂꯝꯕꯤꯒꯤꯗꯤ ꯀꯔꯤꯁꯨ ꯍꯦꯛ ꯈꯟꯗ꯭ꯔꯗꯨꯅ ꯍꯧꯖꯤꯛ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜꯗꯨꯒꯤ ꯑꯄꯥꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯣ ꯊꯨꯒꯥꯏꯕꯅꯤ ꯊꯣꯏ ꯃꯥꯅ ꯉꯥꯟꯕꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯐꯕ ꯃꯤꯕꯨ ꯀꯅꯥꯅ ꯄꯥꯝꯂꯣꯏ ꯍꯥꯏꯕꯒꯦ ꯑꯍꯥꯎꯕ ꯄꯣꯠꯄꯨ ꯆꯥꯅꯤꯡꯂꯣꯏꯗꯕ ꯀꯅꯥ ꯂꯩꯔꯝꯒꯅꯤ ꯐꯖꯕꯗ ꯉꯥꯎꯗꯕꯕꯨꯅ ꯀꯅꯥ ꯂꯩ ꯑꯗꯨꯃꯛꯅꯤ ꯊꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯏꯍꯨꯜꯁꯤꯁꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯁꯤ ꯌꯧꯅ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯖꯤꯜꯂꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯕ ꯑꯄꯥꯝꯕꯅ ꯄꯥꯊꯣꯛꯂꯕ ꯊꯣꯏꯒꯤ ꯊꯃꯣꯏꯗꯨꯅ ꯉꯥꯟꯕꯕꯨ ꯐꯥꯗꯨꯅ ꯃꯥꯒꯤ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯊꯣꯛꯂꯤꯕꯅꯤ ꯁꯣꯝ ꯕꯣꯔ ꯃꯌꯨꯝꯗꯅꯤ ꯕꯣꯔ ꯖꯇ꯭ꯔꯥꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ ꯉꯥꯟꯕ ꯐꯩꯖꯣꯝ ꯁꯦꯠꯂꯨ ꯌꯥꯈꯤꯗ꯭ꯔꯦ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯧ ꯄꯨꯝꯅꯃꯛꯁꯤ ꯏꯕꯦꯝꯍꯜ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯇꯨꯃꯤꯟ ꯌꯦꯡꯕ ꯅꯠꯇꯅ ꯃꯆꯥꯅ ꯐꯩꯖꯣꯝ ꯁꯦꯠꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯣ ꯃꯃꯥ ꯏꯕꯦꯝꯃ ꯊꯕꯥꯁꯨ ꯇꯥꯔꯦ ꯏꯕꯦꯝꯍꯜꯅ ꯃꯇꯦꯡ ꯇꯧꯕꯤꯗꯨꯅ ꯃꯆꯥꯗ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯪꯂꯔꯦ ꯊꯣꯏꯕ ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯐꯤꯁꯤ ꯁꯦꯠꯁꯤꯗꯅ ꯄꯨꯡꯁꯤ ꯊꯦꯡꯈ꯭ꯔꯤ ꯉꯥꯟꯕ ꯃꯃꯥꯗ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯅ ꯌꯦꯡꯂꯛꯂꯦ ꯑꯗꯨꯒ ꯀꯞꯅꯤꯡꯕ ꯈꯥꯡꯕ ꯁꯨꯐꯝꯗ ꯏꯃꯥ ꯅꯆꯥ ꯁꯦꯠꯂꯒꯦ ꯋꯥꯍꯩꯁꯤ ꯈꯛꯅꯤ ꯍꯥꯏꯔꯝꯕ ꯃꯃꯥꯏ ꯑꯗꯨꯝ ꯅꯣꯟꯊꯈ꯭ꯔꯦ ꯑꯗꯨꯒ ꯇꯨꯃꯤꯟ ꯁꯣꯜꯂꯛꯂꯦ ꯕꯦꯝ ꯗꯗꯥ ꯂꯝꯂꯥꯟꯕꯤ ꯃꯥꯕꯨ ꯂꯧꯔꯒꯦꯀꯣ ꯁꯦꯠꯈ꯭ꯔꯦ ꯁꯦꯠꯅꯤꯡꯗ ꯁꯦꯠꯄ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯛꯂꯤ ꯆꯤꯝꯕꯥꯜꯗ ꯃꯔꯣꯜ ꯑꯃꯠꯇ ꯂꯣꯟꯗ ꯃꯃꯥꯁꯨ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯒꯤ ꯅꯤꯡꯊꯤꯕ ꯁꯛꯇꯝꯗꯣ ꯌꯦꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯄꯨꯛꯅꯤꯡ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯂꯦ ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯃꯃꯥ ꯈꯛ ꯅꯠꯇꯦ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯄꯤꯕꯥ ꯄꯣꯛꯄ ꯃꯃꯥꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅꯤ ꯉꯥꯟꯕ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯏ ꯕꯦꯝ ꯗꯗꯥ ꯂꯝꯂꯥꯟꯕꯤ ꯃꯥꯕꯨ ꯂꯧꯕ ꯆꯠꯇꯧꯔꯦ ꯗꯗꯥ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯔꯦ ꯕꯦꯝ ꯁꯤꯈꯛꯅꯤ ꯄꯦꯟꯗꯅ ꯍꯟꯖꯤꯟ ꯁꯣꯟꯕ ꯎꯄꯥꯏ ꯂꯩꯇ ꯃꯃꯥꯒꯤꯗꯃꯛ ꯈꯜꯂꯒ ꯅꯨꯡꯁꯤꯕꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯌꯦꯡꯅꯤꯡꯕ ꯑꯃꯠꯇ ꯌꯥꯎꯗꯕ ꯅꯨꯄꯤꯗꯨꯕꯨ ꯂꯧꯔꯨꯗꯨꯅ ꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤ ꯃꯇꯦꯛꯁꯤꯡꯗ ꯆꯠꯃꯤꯟꯅꯔꯒꯦ ꯈꯟ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯤ ꯃꯥꯡꯒꯣꯜꯗꯒꯤ ꯈꯣꯡ ꯀꯥꯟꯊꯣꯔꯛꯄꯗꯣ ꯊꯥꯡꯅꯤꯡꯗ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯂꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯕ ꯃꯇꯨꯡ ꯃꯄꯤꯗꯣ ꯇꯞꯅ ꯆꯤꯟꯊꯔꯛꯂꯤ ꯇꯞꯅꯁꯨ ꯁꯣꯜꯂꯤ ꯅꯨꯡꯁꯤꯕ
ꯃꯤꯅꯨꯡꯁꯤꯗꯤ ꯑꯩꯒꯤ ꯕꯦꯝꯒꯤ ꯈꯛ ꯑꯣꯏꯒꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯝꯂꯥꯟꯕꯤ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯕꯦꯝꯒꯤ ꯈꯛ ꯑꯣꯏꯒꯅꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎ ꯂꯩꯃꯤꯟꯅꯔꯕꯗꯤ ꯅꯨꯡꯁꯤꯅꯔꯛꯏ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯍꯜꯂꯣꯏ ꯑꯩꯗꯤ ꯍꯨꯏ ꯅꯠꯇ꯭ꯔꯒ ꯍꯧꯗꯣꯡ ꯅꯠꯇꯦ ꯅꯥꯀꯟꯗꯒꯤ ꯃꯃꯥꯟꯅꯕꯅ ꯃꯈꯨꯠꯇꯨꯅ ꯂꯦꯡꯖꯨꯝꯗ ꯊꯝꯂꯛꯏ ꯉꯥꯟꯕ ꯇꯞꯅ ꯌꯦꯡꯂꯛꯏ ꯃꯄꯤꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯕ ꯃꯤꯁꯅ ꯑꯅꯤꯗꯨꯅ ꯌꯦꯡꯂꯛꯏ ꯃꯃꯥꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯇ ꯌꯦꯡꯂꯛꯏ ꯉꯥꯟꯕ ꯃꯄꯤꯗꯣ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯇꯨꯃꯤꯟ ꯑꯃꯨꯛ ꯐꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯀꯩꯅꯥꯃꯌꯨꯝ ꯌꯧꯔꯗꯨꯅ ꯙꯣꯜꯒꯤ ꯃꯈꯣꯜꯗꯨꯒ ꯂꯣꯏꯅꯅ ꯕꯣꯔ ꯌꯧꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯕꯣꯔꯁꯨ ꯂꯨꯍꯣꯡꯐꯥꯟ ꯐꯝꯈ꯭ꯔꯦ ꯐꯝꯂꯤꯅꯦꯅ ꯇꯧꯔꯤꯕꯗꯣ ꯃꯁꯥ ꯈꯛꯇꯅꯤ ꯂꯨꯍꯣꯡꯐꯝꯗ ꯂꯩꯔꯤꯕ ꯋꯥꯈꯜꯗꯨꯗꯤ ꯃꯥꯒꯤ ꯃꯥꯡꯈ꯭ꯔꯕ ꯕꯦꯝꯗꯣ ꯅꯤꯡꯁꯤꯡꯂꯤꯕꯅꯤ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯕꯦꯝꯗꯣ ꯃꯆꯤ ꯑꯃꯗꯒꯤ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯤꯕꯗꯣ ꯎꯔꯨꯔꯦ ꯉꯥꯟꯕ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯕꯣꯔ ꯁꯦꯟꯅꯕꯗꯨꯅ ꯄꯥꯈꯠꯅ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯐꯝꯊꯧꯅꯦ ꯅꯪꯕꯣ ꯉꯥꯟꯕ ꯃꯄꯤꯁꯨ ꯇꯞꯅ ꯆꯤꯟꯊꯔꯛꯂꯤ ꯕꯣꯔꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯄꯥꯈꯠꯅ ꯐꯨꯛꯄꯨ ꯍꯧꯒꯠꯅꯔꯛꯂꯤ ꯅꯨꯡꯁꯤ ꯄꯥꯈꯠꯅ ꯃꯔꯨꯝ ꯑꯃꯗ ꯂꯣꯠꯈ꯭ꯔꯦ ꯕꯣꯔ ꯁꯦꯟꯅꯕꯗꯨꯅ ꯏꯕꯨꯡꯉꯣ ꯁꯦ ꯍꯧꯒꯠꯀꯅꯨ ꯏꯔꯦꯟꯖꯅ ꯐꯝ ꯉꯥꯟꯕ ꯇꯞꯅ ꯐꯝꯈ꯭ꯔꯦ ꯋꯥꯈꯜꯗꯨꯗꯁꯨ ꯈꯜꯂꯛꯏ ꯕꯦꯝ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃꯒꯤ ꯃꯐꯝ ꯅꯪꯒꯤ ꯗꯗꯥꯒꯤ ꯃꯐꯝꯗ ꯂꯩꯇꯦ ꯗꯗꯥꯗꯤ ꯕꯦꯝ ꯈꯛꯀꯤ ꯑꯣꯏꯒꯗꯕꯅꯤ ꯉꯁꯤ ꯂꯝꯂꯥꯟꯕꯤ ꯃꯥꯅ ꯑꯩꯒꯤ ꯉꯛꯁꯝꯗ ꯒꯨꯟꯗꯣꯛ ꯄꯔꯦꯡ ꯍꯨꯛꯈ꯭ꯔꯕꯁꯨ ꯗꯗꯥꯅ ꯂꯝꯂꯥꯟꯕꯤ ꯃꯉꯣꯟꯗ ꯒꯨꯟꯗꯣꯛ ꯍꯨꯛꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯀꯅꯥꯒꯤ ꯑꯣꯏꯍꯜꯂꯣꯏ ꯍꯟꯗꯛ ꯃꯄꯣꯛ ꯈꯛꯀꯤꯁꯨ ꯅꯠꯇꯦ ꯃꯄꯣꯛ ꯈꯨꯗꯤꯡ ꯗꯗꯥꯗꯤ ꯀꯅꯥ ꯑꯃꯒꯤ ꯑꯣꯏꯍꯜꯂꯣꯏ ꯑꯩꯒꯤ ꯌꯨꯝꯕꯥꯜ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯌꯨꯝꯕꯥꯜ ꯑꯃ ꯑꯣꯏꯈ꯭ꯔꯁꯅꯨ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯃꯇ ꯄꯤꯈ꯭ꯔꯔꯣꯏ ꯅꯨꯡꯁꯤꯗꯣ ꯃꯔꯨꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯃꯈꯨꯠꯅ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯆꯥꯛꯅ ꯀꯞꯂꯤ ꯀꯔꯝꯅꯗꯤ ꯌꯦꯡꯕ ꯉꯝꯒꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯑꯣꯏꯈ꯭ꯔꯕꯗ ꯌꯦꯡꯅꯤꯡꯈꯤꯕꯅꯤ ꯅꯨꯄꯥꯁꯤꯅ ꯕꯣꯔꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯗꯨꯕꯨ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯁꯦꯠꯄꯁꯤ ꯅꯠꯇꯦ ꯎꯅꯤꯡꯈꯤꯕꯗꯣ ꯗꯗꯥ ꯑꯩ ꯌꯥꯝ ꯋꯥꯏ ꯅꯪꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯑꯣꯏꯈ꯭ꯔꯒ ꯑꯩ ꯀꯃꯥꯏ ꯂꯩꯗꯣꯏꯅꯣ ꯑꯩ ꯌꯥꯝ ꯋꯥꯏ ꯗꯗꯥ ꯑꯩ ꯌꯥꯝ ꯐꯝꯊꯗꯨꯅ ꯈꯨꯔꯗ ꯃꯀꯣꯛ ꯉꯥꯗꯨꯅ ꯍꯤ ꯀꯞꯂꯛꯂꯤ ꯅꯥꯀꯟꯗ ꯂꯦꯠꯂꯝꯕ ꯔꯤꯆꯥꯔꯗꯣ ꯑꯆꯧꯕ ꯈꯣꯟꯗꯨꯗ ꯍꯦꯛꯇ ꯍꯥꯏꯔꯛꯂꯤ ꯍꯟꯕ ꯌꯥꯈꯤꯔꯣꯏꯗ꯭ꯔꯣ ꯅꯨꯡꯁꯤ ꯈꯣꯟꯖꯦꯜ ꯁꯦꯝꯂꯒ ꯍꯧꯒꯠꯂꯣ ꯑꯗꯨꯗꯤ ꯅꯨꯡꯁꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯥꯟꯕꯕꯨ ꯌꯦꯡꯗꯨꯅ ꯁꯣꯜꯂꯛꯏ ꯗꯗꯥꯒꯤ ꯄꯨꯟꯁꯤꯗ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯕꯤꯌꯨꯀꯣ ꯗꯗꯥ ꯅꯪꯗꯤ ꯂꯥꯟꯈꯤꯗꯦ ꯂꯥꯜꯂꯤꯕꯗꯤ ꯂꯥꯏꯔꯕꯁꯤꯅꯦ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯈꯣꯡ ꯍꯦꯛ ꯊꯥꯡꯕꯒ ꯍꯥꯏꯊꯔꯛꯀꯦ ꯇꯧꯔꯛꯏ ꯃꯁꯥꯗꯁꯨ ꯁꯣꯟꯃꯟꯕꯅ ꯔꯤꯆꯥꯔꯗꯅ ꯉꯥꯛꯄꯤꯔꯛꯏ ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯨ ꯆꯥꯎꯅ ꯀꯞꯄꯗꯣ ꯈꯔꯁꯨ ꯂꯦꯞꯄꯣ ꯅꯁꯥꯗ ꯌꯥꯗ꯭ꯔꯦ ꯈꯪꯂꯗꯤ ꯆꯥꯛ ꯏꯁꯤꯡꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ ꯅꯨꯡꯁꯤ ꯀꯩꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯍꯣꯏꯗ ꯑꯅꯤꯗ ꯂꯥꯛꯂꯤ ꯔꯤꯆꯥꯔꯗꯅ ꯅꯨꯡꯁꯤꯕꯨ ꯅꯤꯡꯊꯤꯅ ꯇꯨꯝꯍꯜꯂꯝꯂꯕ ꯃꯇꯨꯡ ꯃꯥꯅ ꯏꯕꯦꯝꯍꯜꯒꯤ ꯀꯥꯗ ꯇꯨꯝꯈ꯭ꯔꯦ ꯅꯨꯡꯁꯤ ꯎꯏꯁꯤꯜꯂꯤꯕ ꯃꯤꯠ ꯑꯅꯤꯗꯨꯗꯒꯤ ꯃꯄꯤ ꯁꯤꯟꯊꯔꯤ ꯗꯗꯥ ꯅꯪꯁꯤ ꯌꯥꯝ ꯄꯥꯝꯃꯨꯏ ꯀꯥ ꯍꯦꯟꯅꯁꯨ ꯄꯥꯝꯃꯨꯍꯟꯈ꯭ꯔꯦ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯈꯔꯁꯨ ꯃꯃꯤꯠꯇ ꯎꯔꯛꯂꯤ ꯗꯗꯥ ꯑꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯀꯅꯨ ꯍꯥꯏꯕꯅꯦ ꯀꯅꯥꯝ ꯂꯩꯇꯦꯕ ꯀꯩꯒꯤꯅꯣ ꯑꯗꯨꯝ ꯄꯥꯈꯠꯂꯤꯗꯨꯕꯨ ꯏꯃꯥ ꯍꯜꯂꯛꯑꯗꯤ ꯆꯤꯡꯅꯈꯤꯅꯤ ꯍꯥꯏꯕ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯔꯀꯥꯟꯗꯅꯦ ꯊꯣꯛꯈꯤꯒꯦ ꯍꯥꯏꯕꯅꯤ ꯃꯤ ꯕꯦꯝ ꯅꯪꯕꯣ ꯇꯜꯂꯤ ꯑꯣꯏꯕ ꯉꯥꯛꯇꯒ ꯃꯅꯥꯛꯇ ꯂꯩꯕ ꯐꯪꯕ ꯅꯠꯇꯦ ꯑꯗꯨꯝ ꯎ ꯂꯩꯔꯕꯁꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯌꯥꯝ ꯂꯩꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯀꯣꯛ ꯂꯣꯠꯈꯤꯗꯣꯏꯅꯤ ꯌꯣ ꯅꯪꯅ ꯐꯅ ꯂꯣꯠꯂꯁꯨꯅꯦ ꯑꯩꯅ ꯑꯗꯨꯝ ꯊꯤꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯈꯨꯠꯇꯣ ꯄꯥꯏꯒꯦ ꯇꯧꯔꯛꯂꯤ ꯅꯨꯡꯁꯤꯗ ꯁꯥꯎꯅ ꯗꯗꯥ ꯑꯁ ꯕꯦꯝ ꯈꯨꯠ ꯄꯥꯏꯕꯕꯨ ꯀꯩꯗꯧꯒꯦ ꯀꯣꯠꯅꯗꯕ ꯃꯤ ꯐꯥꯎ ꯄꯥꯏꯅꯩ ꯑꯗꯨ ꯑꯣꯏꯁꯨ ꯑꯩ ꯍꯩꯅꯗꯦ ꯉꯥꯟꯕ ꯁꯨꯛꯇꯨꯅ ꯃꯈꯨꯠ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯊꯤꯟꯒꯦ ꯇꯧꯏ ꯅꯨꯡꯁꯤ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯑꯌꯣ ꯉꯥꯟꯕ ꯅꯣꯛꯇꯨꯅ ꯅꯨꯡꯁꯤꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ ꯃꯁꯤ ꯐꯨꯕ ꯐꯨꯗ꯭ꯔꯤ ꯙꯞꯇꯤꯕ ꯀꯤꯔꯤꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯍꯥꯏꯗꯨꯅ ꯁꯨꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯉꯥꯟꯕ ꯃꯈꯣꯜ ꯈꯔ ꯊꯣꯛꯅ ꯅꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯤꯃꯁꯨ ꯁꯣꯜꯂꯛꯏ ꯅꯪꯅ ꯀꯦꯕꯗ ꯗꯗꯥꯗꯤ ꯉꯥꯎꯆꯠꯇꯧꯔꯦ
ꯇꯥꯟꯖꯥꯗꯨꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯀꯥꯗꯨꯗꯒꯤ ꯐꯣꯟ ꯂꯥꯛꯄꯒꯤ ꯔꯤꯡꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯇꯥꯔꯦ꯫ ꯉꯥꯟꯕꯗꯨ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯐꯥꯎꯗ ꯊꯣꯏꯗꯤ ꯇꯨꯝꯈ꯭ꯔꯦ꯫ ꯉꯥꯟꯕꯗꯣ ꯃꯃꯥꯟꯅꯕꯈꯩ ꯍꯟꯈ꯭ꯔꯕꯁꯨ ꯉꯥꯎꯗꯨꯅ ꯐ꯭ꯂꯣꯔ ꯃꯊꯛꯇꯨꯗ ꯇꯥꯗꯨꯅ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯆꯣꯏꯔꯣꯏ ꯀꯩꯑꯣꯏ ꯃꯔꯣꯜ ꯃꯔꯤ ꯏꯐꯥꯏ ꯐꯥꯏꯅ ꯑꯩꯗꯤ ꯕꯦꯝꯒꯤ ꯈꯛꯅꯤ꯫ ꯃꯥꯅꯦ, ꯕꯦꯝꯅꯤ꯫ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯕꯦꯝꯅꯤ꯫ ꯑꯩꯅ ꯃꯤꯠꯅ ꯁꯤꯔꯥꯟꯅ ꯎꯕ ꯅꯠꯇꯦ, ꯑꯩꯒꯤ ꯕꯦꯝꯅꯤ꯫ ꯑꯩꯅ ꯕꯣꯔꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯨꯍꯣꯡꯐꯥꯟ ꯐꯝꯕ ꯌꯦꯡꯕ ꯂꯥꯛꯄꯅꯦ꯫ ꯑꯩꯒꯤ ꯕꯦꯝꯗꯣ ꯀꯞꯄꯝꯒꯅꯤ꯫ ꯑꯩꯒꯤ ꯕꯦꯝ, ꯑꯩꯒꯤ ꯕꯦꯝ, ꯑꯩꯒꯤ ꯕꯦꯝ꯫ ꯁꯣꯟꯅ ꯁꯣꯟꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨꯅꯤ꯫ ꯃꯧ ꯑꯅꯧꯕꯤꯅꯤ ꯍꯥꯏꯗꯅ ꯊꯣꯏ ꯌꯥꯍꯧ ꯉꯟꯕꯤꯕ ꯅꯠꯇꯦ꯫ ꯄꯨꯡ 7 ꯇꯥꯔꯗꯨꯐꯥꯎ ꯇꯨꯝꯂꯤ꯫ ꯊꯕꯥꯗꯤ ꯈꯪꯖꯗꯦ꯫ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯗꯤ ꯀꯔꯤꯅꯣ ꯈꯜꯂꯛꯂꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯏꯕꯦꯝꯍꯜꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥꯗꯣ ꯃꯃꯧꯅ ꯂꯣꯟꯕ ꯆꯥ ꯊꯛꯇ꯭ꯔꯦ꯫ ꯏꯕꯦꯝꯍꯜꯅ ꯂꯣꯟꯕ ꯆꯥꯗꯣ ꯊꯛꯂꯤꯉꯩ ꯂꯩꯀꯥꯏꯒꯤ ꯃꯧ ꯌꯦꯡꯕ ꯂꯥꯛꯄ ꯃꯤ ꯑꯃ ꯑꯅꯤꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯏꯅꯝꯕꯦꯝꯃ, ꯅꯃꯧꯗꯨꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯑꯃꯨꯛꯇꯕꯨ ꯌꯦꯡꯒꯦꯅꯦ꯫ ꯃꯁꯛꯁꯨ ꯐꯖꯩ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯉꯔꯥꯡꯗꯤ ꯌꯦꯡꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯕꯦꯝꯍꯜꯗꯤ ꯈꯪꯐꯝ ꯈꯪꯗ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯉꯥꯟꯕꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯕꯥꯅ, ꯊꯣꯏꯕ, ꯃꯧꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ꯫ ꯉꯥꯟꯕ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯂꯦ꯫